Mayambu Manipuri Wari Tunggol na ikokno na khurumjari. Ngasi fauba channel asina hingduna leijaba ngamlibasi mayamgi support nani aduna amkasu hanna mayambu thagatjari. Ngasi su mayamgi damakta asengba thokkiba kiraba wari amaga muk puduna lakjari. Wari pabada soikiba pumnamak mayamna ngakpiyu. Hauzik wari asi hauzaraklage. Kuiraba matamgi thodok amani. Yausang lakpa khudingi nahongno ningsingi. Punsida thokiba thodok kayagi marakta kauba ngamdraba akiba ngasi faubasu wakhal na lamba fangdana leiri. Matam aduda aisi pauna bazargi gari yonba dukan amada thabak yaurami. Ai isabudi Thobaldagini aduna nungtigi aigi activa aduda yumdagi dukan fauba adum chathok sasin taurami. Matam maduda Waithou Lmbisi aikhoina ngasi unariba pibamsi natlamde. Laire na thekbagum mathek thekna leirami. Soroki nakanda isuk suklaba ching ngakta oirami. Chauraba ukaya aduna hena sukhalami. Yengbada adumak kiba faugani ngasigi angangsinghnadi. Aikhoidi adumak chathok sasin tawbanina kari sukhalamde. Matam maduda Waithou Lmbisida thokpa extend mayamsi kari haironi. Yamna thokre. Haina hairedo numidang sidana hena kudong thiningai oirami. Mafamsi hanadagi ahal laman singna numidang athengbada chathok sasin tawbada seksilu haiduna tattana haibiram. Nongma aigi nungtigi halakpa matamdudani. Numito makharomda irang ama thokpadagi gari chathok sasin thingi haiduna soroksi itak tai. Gari macha amani khak chatpa nattana. Asum thaurakpasida laptakna aigi mangda gari thauriba midu khaudana magi gari ka konana makhada tukhirami. Aisu ipa pakhatna khara kanna thogatuna changsilam. Nupa adu longna gari duda panana taaduna leirami. Aina chingkhatuna inaw sokpra yamba nga kese awatpa ngamramta yengsi haina hanglami. Masu kashu soklamdre aduga asumda khumlaki. Tamo aigi khuru se khara nai ataiti kashu thoidokpa soktaba male. Kashu to hodre aigi helmet si awbadagi phahobane. Aina amuk makhatana kamai taurino nangbo gari su chen banate nong su tade haina hanglami. Mana khangde da tamo angawbira khangde aigi mangsida chenjila inine. Sokladi aini aran bata doise takpa budi tak hodre da samadi na thokre haiduna kadai chatkre madui nupido haidun amok ingak nakna nupa du akoi baduda kuyeng lami aduga ada leire tamo ada sini karam nupino khangdene masi makuksi khara yaramoida haina hairi aisu mana khut thilliba mafamduda kuyeng yengi adubu kanamata di ude aina kadai da none nangna hairi siboi bunga aina hairam mana mu tamo sigi ching mathak sida kakhatlibisini haina hairi adubu aina yengbadadi ching mathakta kakhatpadi lairadana chingkhongda fauba mi amatta leiba uramde aisu mo ngasida khara chingnaraktuna ibungo yam thengkhrani khara ngalinga sidane nangsu hannaba tawro mapanda soktabagi wani manungda soklambra su kanana khangbano khamtera ani ngayak leiradi thauba ngamgadra yengu gari do haina wa thaidoktuna hanglammi masida nupa adudi matang icha chadana stamo ai masigi nupisi amukta kawruge ai gari soklise sel singhange haiduna amukta kholakpani masida aisu soiba tare haiduna ibungo astawranuba harisu patrusu numidang oirak tawrabani sel kharagi damak aikoi ani badanam chansi hairo misu itak pasida nangsu chatlo thengemi haiduna namdana thadoki aigi wakhalsida hojik mana oktriba nupi adu mi natre haibasi chap yungna khalami karamba minano numidang sida asongba maraktuda chingka dawribasi adusu lambi leitaba maraktuda ching ka dawribasi mayamna kanadaba ching
Masigi mathaktasu nupinesu hairiba. Matang aduda aisu ahal lamanna hainabado wado chumlamlani khanli. Asumna aisi amuktang chingkhongduda mai onthoktuna yenglamlaga thauduna yumda laki. Aisi yum yoraki. Adubu wakhal sidadi thoina hena chamamnaba amadi adum leiramni. Ngasai nupa aduna ui hairiba nupidu aina tasengna phajana uhaudabagira. Natraga ahal lamanna hainaba samsangbi ama thoi hainabadura khalami. Maraksida aigi nupisi imungda fi thuptuna leirami. Aina mama ngasidi wari matamge laoni nangbo haina hairami. Masida aigi nupina as wariga lairida somdana thabak mayam siga angang amta lokthokpiyuse haina hairi. Aisu hoise lauge se ado aigi wari sisu tago mi amukta haiduna asumna ngasai thengnakhibadu lirami. Aduga aigi nupina as kaisu oiramoida nupa nangna thengnariba midu nisa pasa chasillaga thaurakpa oiramni kanana khange nangna nungtigi chatpadudana nongmata thengnadraga mana hekta thengnaba hauna ponte aduda kanadabada khanjillaga ne matam manganbiranu haina amu hairaki. Aisu mana asumna hairakpasida wakhalsi khara chamthoklami. Matamga ironana thaudok asisu asumak kaukhirami. Mathangi chahi olakpa matamni Manipurgi khwaidigi chawbu kumai harausingi manungda ama oiriba yausang yauraki. Mioi khuding harau tayamnaba matamni. Chahi adudadi aisu dukansi tolop khara hengatjare. Mahasoinaga sonjilakpaga aingonda mana thajabibaga aina ayamba thodang lawjarami. Khara amanadi atopa miran jana chalaiba dukanda yaubagi aibu adumak hanthana ngangbibana chingbasu tauba yauribani. Adubu mayam sukhanduna yengbiyu hingnabagi damak pukchak tanbagi lanpam sidadi matu solaba upai leijadraba aikhoidi thabak ama fangbada harauzaribani. Warava matamdadi cheng khara ama cheng chara ama phauba lemna pibinaba mi leite. Numit adu yaushangi ahanba mai thaba numitni. Bazar si mina pik thali. Magi pot leiba laknai. Harau tayamnu. Aduga sandhya wairam yaushilakpa matam sida mahasoiga aigasi cha thaktuna leiminarambani. Mahasoina hairi. Kunjo hayengdagidi dukansi yaushangi thonglo lasine. Nangsu yumda imung manunga phajana yausang yauminaruro. Ayamba matamdi sida dukan sida gari ungduna leirabanina nangsu nupi angangi masaka loina kaunaramani. Haiduna noktuna hairaki. Aina asum hainareda mahasoi akhoigidi ingkholsu pikpanina thabak tawningai ilai leite yumda leiraga pangtumda tumida ado handakti khongwansi tawba amadi leibani yam tan chanare nong nini di mahasoiga kainaba tarene haiduna phagi tawrami. Mahasoina amuk ihe aidi kawin he isu anigi kayoma leibigo yausangi aidi nongmata lakpusu ngamde haiduna lupa chani piraki. Matamdudadi lupa chani si yamna yamlabani. Asumna mahasoiga wari ngayak sanaraba matung dukan thong lonsilamduna ai angang anigi furit ani leibiraga alaklami. Nungtigi matamdagidi khara thengdarami furit ani du leiringaida. Yum asum lakpagi lambi sida Waithou lambisi yauraklami. Numitusu gari kaisu yamna chenba oiramdi thengbagira karino. Gari thauna ikhang khangaudana nongma mamangda thokkiba haudoktu ningsinglakki. Adudagi isasi mipai thabaiba tu khyau chungmana chingba hauraklami. Aisi mapa adudabu lankradi khanduna khara yangna thaugatnaba hodarami. Matam masida amukta ukhitriba saktam ama uraklami. Masam mana adu chap tingna khwangbau sangi. Panek amuba machugi ama setli. Fi angauba ama illi. Lambi mayai sida makhong thangboy thangdaboy chattuna leibado.
nupi adu ubada adum aidi mi natre haibsi khanglabani. Aina khanki, oh ngasidi aigi numit suredana. Laining thoi pa laimarin bi ima nachabu ngakbi sinbiu ko haiduna laisu thamoi manungsida khoiramjarami. Kiba haibadu tasengna oirabani. Gari thoriba khutsi humangna khubak mayai si punglup lupami. Lawaigi samsisu tenbaga chap chap yungkhalabani. Kibaga kaiga ngaktangdudadi lepsi kadai thaugatsi kadai gyan menama taramde. Adubu gari thaubadi suklep lepamde. Tanja chana bus ama lakpani. Aisu bus tugi matung inaboy kayboy khara kiba faraduna mitsi chumdring mamanglomda yenglaka kanna thaugatlami. Aduga uchil nachil mapadu lantoklami. Sora sangba ama hondoklami. Ngasaidagi nupiduna chatlinena tawribadu karomlomda chatlino haibadu gyan menamata taramde. Aina magi maninglomda leiringai matamdudana lambi mayayda chatpa mali. Aduga ngasai magi mapa lanba adudadana aina haifet uhawbada matai waida leihawbani. Adusu chumdring chattuna. Asumna aisu thawat khrava matungsida aisi maram suklei leitana manning onthoktuna kanna yenginglaki. Ngayak tangdudadi kunjo nang sinupa onthokna manjakhidredako. Lai oiradi swai mangdobani hauzik phawba urisinadi mi oiramni haina khalaki. Aduga lambi sida chattausu adumak maraire tungda wakhal yangnabani khanduna aisi gari thauribadu khara taptaduna maningda onthoktuna haifet yengbani. Matam sida ngasaidiki khongkap launa thangduna lakliba nupiyidu chap launa lepki. Aduga aingonda charagi haibagi matagum yenglaga laikibani. Mamaidu fazana ubadi natte amambaduda. Adubu nupi aduna yenglaklibadu aingonda ni haibasidi suksoi shoidana khangba ngamlami. Aisu fiba madudadi kimandana hingnaba chelage khanduna kanna gari thawraki. Uchil nachilna yumdi yoraki. Adubu isasi pakatpa thukatpana maram oiraga mihun hauna chonglaga isasi bang sagatlami. Aigi nupina sangsilaktuna. Mapa kaidawrage polisnaga tanaraklabro. As humangnasu yadrane tawrise haina hairaki. Aina kadaidagi polis na mama kayam tawde yam yum yoningmandana ne chele ini haina hagi oina tawsilami. Aina thengnarakpadu kanamatada haidoktre tamluraga wa mangnabani khanduna tomin adum leisilage khalami. Ai hakchang si ichok chok thabagum tawrami. Aduga kok chikpa lumbana chingbasu yawrami. Aigi nupida aina mama ai iru amukta luthoke aigi firol singchisune hayeng amuka sutokpiyu hairami. Aigi nupina amu ngasai khak litlaga chatkibudu natro sutrasu yanida haina hairi. Aina amu aina hainadaba ama yawbaginine nangna talagana ne ai hek hayeng noithoge mapanda mukta yalaga thamko haina hairami. Aigi nupina khara pakhatna asumna muk hanglaklami. Kari nungaitabano tamo kari tawba yawrage. Aisu wa makha sum sangdaraga leirani khanduna. O ngasaine gali ama phawra lakpa manam namchiba ama aduda fruit khongrau sida sune manam kai phajanba manba litpada adum nam leiraba haina wa thaidoklam. Aigi nupina asumna makha tari. Adudi nusada ngaiyak phawdoklaga loina kokchakhidawdubu kaidawrage. Aigi nupisi masagi oina wa yamna ngangi. Aisu mana asum sangdaraga leibasida yare ai surage makha taraklanu atai lairi yausangi angang ani gi fruit leibirakpani khawduda yawbani haina taklambi. Ijanupi ni si matamduda ahanduna chahi nipal duga atombisina manga surami. Mamana fruit singdu lauthokduna angang animak kausanduna litpirami. Moina harauzabadu uraga mama aikhoi ani su nokjarami. Ngayak tangduda angang singi matawdu yengbada ngasai tawkhriba sabdra mayamdu loina kaurami.
ꯑꯩꯁꯨ ꯐꯅ ꯊꯦꯡꯂꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯏꯔꯨ ꯍꯥꯟꯅ ꯂꯨꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯥꯎꯔꯝꯃꯕ ꯄꯣꯠꯁꯤ ꯑꯩꯅ ꯏꯔꯨꯖꯕꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯕꯁꯤꯗ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯁꯤ ꯑꯗꯨꯃꯛ ꯆꯥꯎꯏ꯫ ꯑꯩꯈꯣꯏ ꯊꯪꯅꯕ ꯏꯃꯨꯡ 3-4 ꯄꯨꯟꯅ ꯁꯤꯖꯤꯟꯅꯃꯤꯟꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯍꯥꯏꯗꯣꯏꯔꯥ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯐꯨꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩ, ꯍꯩ, ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄꯕꯨ ꯑꯣꯏꯔꯣ ꯈꯨꯕꯥꯛ 3 ꯈꯨꯗꯨꯅ ꯍꯧꯗꯣꯛꯎ ꯍꯥꯏꯅꯩ꯫ ꯃꯔꯝꯁꯤꯅ ꯑꯩꯁꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯝꯗꯥꯏꯗꯨꯗ ꯈꯨꯕꯥꯛ 3 ꯈꯨꯗꯨꯅ ꯅꯨꯡꯗꯨꯝ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯔꯇꯤꯟꯗꯨꯗ ꯏꯁꯤꯡ ꯍꯦꯛ ꯁꯣꯛꯀꯠꯂꯛꯄꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯂꯒ ꯄꯨꯈ꯭ꯔꯤꯗ ꯆꯕꯨꯡ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯣꯡꯊꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯏꯁꯤꯡ ꯁꯣꯛꯀꯠꯇꯨꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤ꯫ ꯃꯩꯁꯨ ꯌꯥꯎꯗꯕꯅꯤꯅ ꯑꯩꯁꯤ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯏꯁꯤꯡꯗꯨ ꯖꯣꯝ ꯂꯥꯎꯅ ꯆꯥꯏꯊꯔꯒ ꯇꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇ꯭ꯔꯤ꯫ ꯃꯊꯣꯡ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯏꯔꯨꯖꯔꯤꯕꯅꯦꯅ ꯇꯧꯔꯤꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ "ꯇꯥꯃꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ, ꯑꯉꯥꯡꯁꯤꯁꯨ ꯆꯥꯛ ꯂꯥꯝꯃꯦꯌꯦ, ꯊꯦꯡꯈ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯟꯅ ꯄꯤꯖꯕ ꯍꯧꯔꯣ, ꯑꯩꯁꯨ ꯂꯥꯛꯑꯅꯤꯗ, ꯑꯩꯗꯤ ꯄꯨꯛꯄꯨ ꯏꯊꯟ ꯊꯟꯀꯠꯂꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯆꯪꯂꯝꯃꯤ꯫ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯆꯥꯛꯇꯨꯁꯨ ꯌꯥꯝꯅ ꯆꯪꯉꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯥꯅ "ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯏꯆꯥ ꯆꯥꯕꯤꯗ꯭ꯔꯤꯁꯤꯕꯣ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯩꯅ "ꯃꯍꯥꯁꯣꯏꯒ ꯉꯁꯥꯏ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯄꯒꯤꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡꯗꯨ ꯆꯥꯕ ꯂꯣꯏꯅ ꯂꯣꯏꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯑꯩꯗꯤ ꯐꯅ ꯀꯨꯏꯅ ꯃꯤꯠꯁꯤ ꯆꯐꯨꯃꯨꯛ ꯂꯥꯎꯅ ꯐꯥꯛꯇꯣꯛꯇꯨꯅ ꯂꯩ꯫ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯇꯨꯝꯊꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯤ ꯅꯝꯗꯅ ꯇꯨꯝꯊꯅꯕ ꯀꯟꯅ ꯂꯥꯛꯅꯩ꯫ ꯀꯣꯟꯅ ꯊꯪꯅꯗꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯅꯣꯡ ꯃꯪꯕꯒꯤ ꯏꯉꯥꯟ ꯉꯥꯟꯗꯦ꯫ ꯑꯩꯁꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯅꯦꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯒꯥꯔꯤꯗꯤ ꯊꯧꯔꯛꯇꯦ꯫ ꯍꯣꯡꯅ ꯍꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯃꯤ ꯑꯃ ꯃꯊꯟꯇ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯃ ꯎꯔꯛꯈꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯀꯗꯥꯏꯗꯒꯤ ꯃꯤꯅꯣ ꯁꯤꯕꯣ? ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯏꯟ ꯊꯥꯕꯁꯨ ꯃꯥꯟꯗꯦ, ꯈꯣꯏꯖꯩ ꯄꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯔꯝ ꯏꯂꯩ ꯂꯩꯇꯦꯗ, ꯃꯇꯝꯅꯒ ꯆꯥꯗꯕꯅꯦ꯫ ꯑꯩꯁꯨ ꯀꯧꯁꯤꯜꯂꯨꯔꯒꯗꯤ ꯆꯦꯟꯈꯤꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯁꯛꯁꯤꯗꯪ ꯑꯣꯏꯔꯁꯨ ꯈꯪꯗꯣꯛꯀꯦꯅ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯇꯤꯡꯕꯤ, ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯕꯤ, ꯐꯅꯦꯛ ꯑꯃꯨꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯑꯩꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤꯈꯩꯒꯤ ꯉꯁꯥꯏꯒꯤ ꯉꯥꯡꯂꯝꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯁꯤꯗꯨ ꯑꯗꯨꯗꯤ ꯍꯦꯟꯅ ꯀꯟꯅ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯔꯛꯇꯨꯅ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯁꯤꯗꯗꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯂꯦꯞꯁꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯃꯥꯏꯗꯨ ꯑꯩꯉꯣꯟꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯁꯤꯠ ꯅꯥꯜꯂꯤ꯫ ꯃꯃꯤꯠ, ꯃꯅꯥꯇꯣꯟ, ꯃꯆꯤꯟꯕꯥꯜ ꯀꯔꯤꯃꯠꯇ ꯄꯥꯟꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯂꯛꯂꯤꯕꯗꯨꯅ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯀꯣꯛꯀꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯉꯔꯪ ꯉꯔꯪ ꯉꯪꯕꯗꯨ ꯂꯥꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯤ ꯆꯦꯟꯒꯦꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯁꯤ ꯂꯥꯎꯅꯕꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯤ ꯑꯃꯅ ꯆꯤꯟ ꯀꯟꯅ ꯃꯦꯟꯈꯤꯕꯒꯨꯝ ꯂꯥꯎꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯐꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯃꯈꯣꯜ ꯊꯣꯛꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯆꯤꯜ ꯅꯥꯆꯤꯜ
kanna hotnabadagi haugatpa ngamlaki. Humangna pungchot chotuna leirami. Mama su hawalaktuna. Kaidaurage tamo, ngasai dagi humangna loirese nasagase mangakna riro. As mukpadawna tawbadudane mitsingla ini. Haina hairi. Aina. Mangakna riba haidu oira malene he. Tumu kaisu tawdre. Haiduna makha tana amuk tumthanaba laknarami. Nongan le yausang haunare lekai da sports tawnai laisabi amadi nupi macha sing thauri su yamna thatnari. Icha nupi ani su aina leirakpa furit sing du littuna thongal da thauri thatpa yauri. Ai su thongal da ngayak thoktuna kumai khara yenglamlaga yumda amuk changlakpani. Ngarangi firol singdu sudoklage haina su khalami aduga ko yenglami. Aigi nupida Ho mama, firol singdu mukta sudoke kaida thamkhrage haina hanglambi. Matam sida aigi nupina ukok tendu de yalhobane yare ai horen sudoklage thamo haina hairakpani. Aina yarani ai dum sujarage haiduna yaliba fidu lokthage tawe. Aina fi singdu manak naksilakpata yamna hainadaba lehing manam gumba amukta aina tadriba manam akanba amanam laki. Aina kali kari manam nuside amukta phawa tadrine ngarang su mafam amata changlude. Aina fidu lauthaduna kari amot papak prana yengbada su kari mat thengnade. Aigi chingnabase asum helaklami. Adubu ngahakki pairakki loksing haigadra amalaklami. Tairen masa ama thattuna ising asengbada luptuna firol singdu kokthok chamthoklami. Aduga irenjana suraga fawdoklami. Asum tawbadagidi wakhal sisu khara yanglami. Asumna yaushangi nini janma numittumasu nungthilda marup kharaga cha khara thakmina angang singi masana khara yengmina hokkiba khangaude. Numidangi matam haibado yausilaklammi. Chak ising chanaba loiraga TV yengduna angang singa leiminarambani. Numit chupa ama sanarubagi waraduna angang singdi isi khoi tumthakirami. Aisu phamungda thangjinbirage khanduna TV muthatkiduna TV du muthatlami. Aduga icha tombisi pamkhatki hek tokpaga khri leiba maike somdaki jabung launa ising sanabagi makhol ahoba ama taraki. Ising sanaribudusu khong yantharaga famlaga ising kauduna khong thillaga sanabagi makholni. Handak taraklibasina aisi mapanda haifet thoktuna hongzinoi kayoi tawba mapaduda leptuna tarami. Kayadi hokre makholdo imang maksida thokpagumna tarami. Chaksangda dupsa hauba aigi nupigi manakta changsilammi. Aduga aina mama makholse tabra ising sanabagi makholse aina hairammi. Masida aigi nupina tadida mapa kon sabi makhol pudi tai hairaki. Aina nang nana pange law mapana thosi law aduga taru law aina aigi nupi khudang paiduna chinglammi. Aigi nupina kaidaurage mi nupa nang bo ngawr tawrisibo haina cheiraklammi. Aisu aina tawribado pathong maram amata khangjaramte. Asumna aigi nupigi khudang pairaga sumang lomda chingthokkiba du faudang ningsinghawi. Makha tabadagidi ai bab takhidre ningsingbasu thoklamdre. Aina gyan tarakpadadi pumngan-nganduna leiramki. Aduga aisi aikhoigi sumangda phak amada hiptuna leiramki. Aduga aigi akoibadana leikaigi pakhang macha ama aniga maiba amaga leiramki. Aigi nupina ai isa ngakhatuna tamo wakhal tabirabo nasa kamai tawrage haina hanglakki. Ai isa si pungtek tekpa yamna thindokpadawna tawrami. Aina mama karino tawrisibo haina hairammi. Masida amaiba aduna hai bungo nangine natungdane lamlai ama ko inaraga leiramene he adugi nangdo lai phattaba tongkiba adugini haina hairaki. Aina kaino haisibu pabung
ꯑꯩꯗꯤ ꯀꯩꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦꯅ ꯚꯥꯞ ꯂꯥꯡ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯅꯪꯅꯦ ꯅꯁꯥꯗꯅꯦ ꯅꯣꯡ ꯅꯤꯅꯤ ꯁꯤꯗ ꯍꯩꯅꯗꯕ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯎꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯋꯥꯏꯊꯧ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯔꯛꯄ ꯌꯨꯝꯗ ꯊꯦꯡꯅꯈꯤꯕ ꯄꯨꯝꯕꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯑꯃꯥꯏꯕꯗꯨꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯑꯣ ꯑꯗꯨꯗꯤꯅꯦ ꯃꯥꯗꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂ ꯃꯥꯜꯂꯦꯅꯦ꯫ ꯅꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯁꯩꯗꯥꯡꯉꯒ ꯂꯩꯈ꯭ꯔꯦꯗꯅ꯫ ꯑꯁ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯆꯂꯥꯛ ꯀꯟꯈ꯭ꯔꯕ ꯂꯥꯏꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯆꯨꯝꯅ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯤ, ꯃꯤꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦꯍꯦ꯫ ꯅꯪꯒꯤ ꯅꯁꯥꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯥꯛꯅꯕꯗꯨꯁꯨ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯀꯔꯝꯃꯥꯏ ꯇꯧꯅꯤ? ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯀꯤꯕꯗ ꯂꯣꯏꯔꯅꯤ, ꯏꯪꯈꯣꯜ ꯅꯨꯡꯁꯤꯗ ꯂꯩꯁꯤꯜꯂꯒ ꯂꯩꯔꯗꯤ ꯌꯥꯝ ꯐꯔꯛꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯅꯅꯦ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ꯫ ꯇꯧꯕꯇꯕꯨ ꯄꯣꯠꯁꯤ ꯑꯅꯝꯗꯤ ꯈꯔ ꯀꯜꯂꯤꯅꯦꯍꯦ, ꯃꯅꯨꯡ ꯈꯔ ꯈꯥꯗꯧꯔꯤ꯫ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ꯫ ꯉꯁꯤꯗꯤ ꯅꯪ ꯅꯁꯥꯁꯤ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯅ ꯃꯥꯅ ꯉꯝꯂꯅꯤ꯫ ꯅꯪ ꯈꯔ ꯀꯟꯍꯟꯈꯣꯀꯣ, ꯑꯗꯨꯒ ꯂꯥꯏꯊꯧꯗꯣ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯝꯕꯨ ꯃꯝꯂꯗꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯨꯔꯅꯨ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯂꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯃꯊꯪ ꯆꯠꯅꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦꯕ ꯉꯔꯥꯡꯁꯦ? ꯃꯤ ꯁꯨꯛ ꯌꯥꯝ ꯇꯤꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯃꯃꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯗꯤꯅꯦ ꯉꯔꯥꯡ ꯑꯃꯨꯛ ꯇꯣꯏꯕ ꯀꯩꯒꯤ ꯃꯄꯥꯡꯒꯜ ꯆꯦꯜꯂꯦꯗꯨ ꯇꯧꯔꯦ ꯀꯩꯅꯣ? ꯑꯩꯒꯁꯦ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯦ ꯁꯨꯃꯥꯡꯁꯤꯗ ꯂꯥꯛꯇꯅ ꯏꯟꯊꯨꯔꯒꯅꯦ ꯄꯨꯈ꯭ꯔꯤꯗ ꯁꯥꯟꯅꯔꯤꯁꯤ ꯇꯥꯔꯨꯁꯤ ꯂꯥꯛꯑꯣ ꯅ ꯑꯗꯒꯤ ꯅꯇꯣꯟꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯠꯈ꯭ꯔꯒꯅꯦ ꯂꯨꯞꯄꯨꯔ ꯃꯥꯜꯂꯦ, ꯑꯗꯨꯒ ꯂꯨꯞꯈꯩ ꯂꯥꯛꯑꯦ꯫ ꯑꯩꯁꯨ ꯀꯤꯗꯅꯅꯦ ꯌꯨꯝ ꯃꯅꯨꯡ ꯆꯪꯉꯒꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯦꯗꯅ꯫ ꯑꯗꯨꯗꯒꯤ ꯃꯄꯥꯟꯁꯤꯗ ꯅꯪꯅ ꯏꯆꯥꯇꯣꯝꯕꯤꯁꯤꯒꯤ ꯃꯀꯣꯛꯁꯦ ꯆꯥꯒꯦꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯛꯄꯗꯒꯤ ꯏꯃꯥꯕꯣꯛ ꯁꯨꯟꯗꯔꯤ ꯈꯣꯏ ꯑꯃꯨꯛ ꯂꯥꯛꯂꯦꯗꯅ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯒꯤꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯏꯆꯥ ꯑꯇꯣꯝꯕꯤꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯤꯗꯅ ꯆꯪꯂꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ꯫ ꯃꯈꯥ ꯇꯥꯅ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯥꯏꯊꯧ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯩꯁꯤ ꯃꯗꯨ ꯎꯕꯗ ꯂꯩꯍꯤꯡ ꯃꯅꯝ ꯅꯝꯕꯅ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯅꯝꯊꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯝꯃꯨꯁꯦ ꯐꯤꯔꯣꯜꯁꯤ ꯈꯔ, ꯀꯔꯤ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯔꯛꯎ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯔꯤꯃꯇ ꯅꯝꯗꯦ ꯄꯥꯕꯨꯡ, ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯈꯪꯉꯦꯗꯅꯁꯦ ꯂꯥꯏ ꯅꯨꯄꯤꯗꯨꯅ ꯇꯥꯟꯅꯔꯤꯁꯤ ꯅꯪꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯈ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯥꯏꯊꯧ ꯇꯧꯔꯒ ꯂꯥꯏꯗꯨ ꯀꯧꯊꯣꯛꯇꯨꯅ ꯂꯝꯍꯥꯡꯗ ꯊꯥꯗꯣꯛꯈꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯂꯥꯏꯗꯨ ꯑꯣꯛꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜꯁꯤꯡꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯐꯨꯝꯂꯝꯕꯅꯤ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯑꯣꯛꯅꯕ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯈꯤꯕ ꯄꯨꯝꯕ ꯃꯥꯡꯍꯟꯒꯗꯕꯅꯤ ꯁꯤꯅꯤ꯫ ꯑꯩꯒꯤ ꯑꯦꯛꯇꯤꯚꯥꯗꯨꯁꯨ ꯂꯥꯏ ꯑꯣꯛꯅꯕꯗ ꯌꯥꯎꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯛ ꯃꯃꯜ ꯂꯩꯕ ꯄꯣꯠꯇꯨꯗꯤ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ? ꯑꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯒꯥꯔꯤꯁꯤꯁꯨ ꯂꯥꯏꯊꯧ ꯇꯧꯊꯣꯛꯁꯤ, ꯐꯠꯇꯕ ꯂꯥꯏ ꯑꯣꯛꯅꯔꯨꯕꯅꯤꯅꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯀꯣ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯅ ꯐꯩ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯊꯧꯗꯤ ꯊꯧꯅꯧꯑꯣ ꯍꯥꯏꯕꯨ ꯒꯥꯔꯤꯁꯦ ꯑꯗꯣ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃ ꯁꯤꯟꯕ ꯉꯝꯅꯕ ꯇꯧꯀꯣ꯫ ꯅꯪꯒꯤ ꯒꯥꯔꯤꯁꯤꯗ ꯌꯥꯝ ꯂꯨꯕ ꯊꯕꯛꯇꯤ ꯆꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯇꯒꯤ ꯋꯥꯏꯊꯧ ꯂꯝꯕꯤꯁꯤꯗ ꯁꯤꯒꯨꯝꯕ ꯁꯥꯃꯤꯟ ꯐꯠꯇꯕ ꯊꯦꯡꯅꯈꯤꯕ ꯌꯥꯎꯔꯒꯗꯤ ꯈꯪꯍꯟꯕꯤꯔꯛꯎ꯫